ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯊꯦꯡꯅꯅꯕ ꯆꯞ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯂꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯊꯤꯡꯅꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ ꯊꯝꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯁꯨ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ ꯂꯩꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯤ, ꯃꯊꯧ ꯇꯥꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯗ ꯀꯦꯁ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯥꯏ.ꯖꯤ. ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ 𝗬𝗔𝗡𝗤ꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯑꯥꯏ.ꯖꯤ.ꯄꯤ 𝗬𝗔𝗡𝗤ꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯅꯧꯕ ꯂꯥꯜꯂꯣꯡ ꯑꯃꯗ ꯂꯥꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯁꯦꯞꯇꯦꯝꯕꯔ 6ꯇ ꯃꯣꯏꯔꯥꯡꯒꯤ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇ ꯂꯩꯕ ꯈꯣꯏꯔꯨ ꯂꯩꯀꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯣꯡ ꯔꯦꯟꯖ ꯔꯣꯀꯦꯠ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯑꯃ ꯁꯤꯔꯒ ꯃꯤꯑꯣꯏ 5ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯦꯁ.ꯄꯤꯅ ꯂꯨꯆꯤꯡꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯑꯦꯇꯦꯛꯇꯒꯤ ꯆꯠꯊꯔꯛꯄ ꯊꯤꯡꯈꯤ꯫ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯥꯏ.ꯖꯤ., ꯗꯤ.ꯑꯥꯏ.ꯖꯤ. ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯚꯣꯂꯦꯇꯥꯏꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯗꯨꯅ ꯁꯨꯄꯔꯚꯥꯏꯖ ꯇꯧꯔꯤ꯫ ꯑꯥꯔꯃꯤ ꯆꯣꯄꯔꯁꯤꯡꯅ ꯑꯦꯔꯤꯌꯦꯜ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯊꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯔꯣꯀꯦꯠ ꯀꯥꯞꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯑꯥꯏ.ꯖꯤ. ꯀꯦ.ꯖꯌꯦꯟꯇꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯑꯊꯦꯡꯕꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯥꯕꯩ ꯁꯣꯏꯗ ꯂꯩꯕ 7ꯁꯨꯕ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯂꯩꯕ 2ꯁꯨꯕ ꯑꯦꯝ.ꯑꯥꯔ. ꯂꯨꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈꯤ꯫ ꯇꯨꯡꯗ ꯈꯥꯕꯩꯁꯣꯏꯗ ꯔꯤ-ꯏꯟꯐꯣꯔꯁꯃꯦꯟꯠꯀꯤ ꯂꯥꯛꯄ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯊꯧꯗꯣꯛꯇ ꯏꯝꯐꯥꯜ ꯏꯁꯠ ꯀꯃꯥꯟꯗꯣꯒꯤ ꯑꯣ.ꯁꯤ. ꯏꯟꯁꯄꯦꯛꯇꯔ ꯀꯦ.ꯑꯩꯆ. ꯍꯦꯅꯔꯤ ꯑꯃꯗꯤ ꯀꯟꯁꯇꯦꯕꯜ 𝗬𝗏𝗥𝗥𝗢 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯈꯨꯗꯛꯇ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯦ.ꯗꯤ.ꯖꯤ.ꯄꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ 𝗫.ꯀꯥꯏꯂꯨꯟ ꯃꯁꯥ ꯆꯪꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯁꯣꯛꯀꯗꯕꯅ ꯈꯨꯠ ꯍꯟꯗꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏ.ꯖꯤ. ꯀꯦ.ꯖꯌꯦꯟꯇꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯑꯥꯔꯝ ꯀꯣꯔꯠ ꯌꯥꯎꯅ ꯁ꯭ꯇꯦꯁꯟꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯂꯥꯛꯄꯒꯤ ꯊꯕꯛ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯩꯁꯤꯡ ꯂꯧꯈ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯔꯤ ꯁꯤꯖꯤꯟꯅꯒꯅꯤ? ꯃꯔꯝ ꯑꯁꯤꯅ ꯇꯨꯡꯗ ꯅꯣꯡꯃꯩ ꯂꯥꯛꯄꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯇꯨꯡ ꯇꯥꯔꯛꯄꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯔꯛꯀꯅꯤ꯫ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯊꯤꯒꯠꯍꯟꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ꯫ ꯉꯔꯥꯡ 2ꯁꯨꯕ ꯑꯃꯁꯨꯡ 7ꯁꯨꯕ ꯑꯦꯝ.ꯑꯥꯔ.ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯈꯨꯠ ꯍꯜꯂꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯥꯏ.ꯖꯤ.ꯄꯤ ꯏꯟꯇꯤꯂꯤꯖꯦꯟꯁꯀꯤ ꯀꯕꯤꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕꯅ ꯀꯥꯡꯄꯣꯛꯄꯤ, ꯏꯝꯐꯥꯜ ꯋꯦꯁꯠ, ꯕꯤꯁꯅꯨꯄꯨꯔ ꯀꯥꯡꯄꯣꯛꯄꯤ, ꯕꯤꯁꯅꯨꯄꯨꯔ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯠ ꯀꯥꯡꯄꯣꯛꯄꯤꯒꯤ ꯊꯪꯅꯕ ꯃꯐꯝꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯔꯥꯟꯕ ꯄꯥꯎ ꯀꯌా ꯁꯟꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯁꯣꯛꯆꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯁꯤꯡ ꯈꯪꯗꯣꯛꯅꯕ ꯄꯨꯂꯤꯁꯅ ꯍꯣꯠꯅꯔꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎꯗ ꯊꯥꯖꯕꯤꯒꯅꯨ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯍꯧꯗ꯭ꯔꯕꯗꯤ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯔꯒꯅꯤ ꯖꯦ.ꯑꯦꯟ.ꯖꯤ.ꯚꯤ.ꯑꯣ. ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯄꯨꯟꯅ ꯁꯥꯒꯠꯃꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯔꯒꯅꯤ꯫ ꯃꯇꯝ ꯂꯩꯔꯤꯉꯩ, ꯈꯥꯡꯍꯦꯟꯐꯝ ꯌꯧꯗ꯭ꯔꯤꯉꯩ ꯑꯊꯨꯕꯗ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯟꯕꯤꯌꯨ ꯍꯥꯏꯅ ꯖꯣꯏꯟꯠ ꯅꯟ-ꯒꯚꯔꯟꯃꯦꯟꯠ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯖꯦ.ꯑꯦꯟ.ꯚꯤ.ꯖꯤ.ꯑꯣ.) ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯃꯥꯏꯀꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯄꯨꯟꯅ ꯁꯦꯝꯕ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯦ.ꯑꯦꯟ.ꯖꯤ.ꯚꯤ.ꯑꯣ.ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯇꯝꯅꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯈꯟꯒꯠꯂꯒ ꯃꯨꯊꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯠꯊꯔꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯦꯝꯊꯔꯛꯄꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯗꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯔꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ, ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯎꯗ꯭ꯔꯤ꯫ ꯍꯟꯗꯛꯁꯨ ꯀꯧꯇ꯭ꯔꯨꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯃꯧ ꯅꯍꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯁꯣꯛꯍꯟꯈꯤꯕ, ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ
organization asina haksinna lowbaga loinana akanba mongda condemn tawi hanba leitana kanana su thingbidraba kuki terrorist singna tha asigi tarukta tronglawbida drone attack chatharakpa amadi moirangda thorom amagi polam semjaba arangpham oiba ahal amabu missile attack tawduna hatokpa loinana miyoi mangabu asok apan nangankibagi thawongsu akanba mongda condemn tawi Central Security Force singna India lengaki agenda ama sarou tawduna kuki militant singa lawtunaraga maitai miyam michambu tamthina hanna misi mina thoganaba sili adubu Manipur lengakna matik mathauna leina maraibak mafurup kannaba center da thokliba lana sigi achumba chap chaba report thaduna muknaba ngamdri maitai miyam sirabasu lebak kairabasu famna hena lumna lowba noma gi mayak senglakli phibam asida Manipur gi yelongmi sing sem saraba mathau tare Manipur lengakti asiba singi popang pinaba center dagi ninaba thorang tawraga leirasanu aikoi miyamdi amata oina leminaduna ireibak kanjanaba punna thengnaminarsi Central Force lak amagi mathakta leirabasu kuki militant sing mayoknaba ngamdragadi makoi thamlubagi karisu kanaribage halankibana hena fai ngasi maksu sugnugi napet tangjeng amasung jiribamda tongan ba pungphamda kuki terrorist singna nongmai bomb attack tawraktuna misi mina thokpagi paw leiri masina takpadi India lengakna lan asi thingdre haibani thong asiga mari lenana Manipur lengaknasu center da karigumba amata phongdokpa amadi taksinba ngamdaba amadi center nasu Manipur miyamgi ihul khangna thabak tawraktrabanina yelongaidagi leijaramlaba pre-merger status leihanbiu haina ireicha singna sirabasu changlabasu thengnaduna nongmata oirabasu ningtamna hinglambana hena farabara khandaba ngamlaktre haina cherol sina makha tarakli Makha tarakpa pauda Commandant Akash ki karemnaba manba thawong action lawnaba taksilakli Jiribamda leiba 38 suba Assam Rifles ki Commandant Akash na Jiribam ki chingdong lekai gi maira paibi singda karemnaba manba thawong chathakibagi video footage ama social media da viral oirakre ngasi ayu anganbada district asigi manung chana leiba ningthem kunugda kuki khulai paiba singna changsilaktuna phamungda tumduna leijaba maitai khunja ama nomoina kaptuna halamkiba amadi mafam aduda khut thongnabada kuki khulai paiba mari amadi maitai khulngakpa ama laikidabani thawdo adu thokraba matung CEO Akashna luchingba kangbu amana mafam adu tamna changsilakpada chingdong leikai mapada maira paibi singa changba thingki ima ibel singa maikaidagi AR sing mafam adudagi hankro haibana chingba khongjang changsinbada Commandant Akashna manangkong mensinduna khara launa hayu tadi haina nokem haigemnabagi matau utpagi video ama viral oirakibani thawdok adugi video social media da viral oirakpadagi CEO asigi mathakta chapchaba chairak pinaba maikai kayadagi taksinnarakli Manipur da thokliba irang asida Central Force singna kuki khulai paiba singi maikaida leplabra haina miyamna hangnaringai chairakta CEO Akashna maira paibi singda chathakiba thong asina miyamna khalliba wakhalon asi mayak sengale haiba wafam sing thamnarakli makha tarakpa pauda lawtunabani lawi 𝗞𝗨𝗞𝗜 Manipur da nauna amu irang thorakliba asi miyamna taraina lawbu chumloi nauna irang thogalaga phurup ani asi taisinaba yaroi haina thokhalaga tokhaiba lenga piba yanaba honarakpa achoba lawtunabani haina Lok Sabha Inner Manipur Parliamentary Constituency ki member angomja 𝗞𝗨𝗞𝗡 phongdokre mahakna thadorakpa video recording amada MP 𝗞𝗨𝗞𝗡 hai haukiba September amadagi hauraga kuki militant singna chatharakliba anoba lalong amada drone bombing tawhanba surface to surface missile sizinnarakpa kaya asina miyamna taraina lawbu chumloi mamangi chahida irang haurakpada Home Minister lakpa matamda mafam 12 dagi akanba landa chathakiba aduga chap manaba attack ama anoba lalong sizinaraga chatharakpani chayol ama anida loiselamba yaba irang asi tha 13 hena changsilakpa asi miyamna taraina lawbu chumloi masi phurupki akhuwa miengda Manipur thugaigi haiba politics ki marumda chatharakpa lalongni lawi Central Force mayam ama station tawduna lairiba mafamdagi nongmai kaptharakpa drone bombing taholakpasi haiba asi miyamna khangnarabani lamdam asida Central Force lising humpu thajinkraba matungda nongmai kaptuna landaba lepanbagi mahuta hanjin tangkak naina lan chatha halakliba asi aroiba tangkak amagi wamang yanba khongthangni haina lawba laloi haujik kari irang makha chatharakadagi haiba cheksinna yengba changi handak nongna irang thogaliba asi India lengakna makhoigi oiba khongthang ama lawba yanaba silakpa lalong amani haina lawdaba ngamde
ꯁ꯭ꯇꯦꯠ ꯑꯃꯒꯤ ꯂꯩꯉꯥꯛ ꯂꯩꯅ ꯃꯗꯨꯕꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯒ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯂꯪꯊꯣꯛꯄ ꯄꯣꯠꯂꯝꯒꯨꯝꯅ ꯊꯝꯂꯒ ꯄꯣꯠꯂꯝ ꯑꯅꯤ ꯑꯁꯤ ꯑꯗꯨꯃꯛ ꯈꯪꯍꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯂꯤ꯫ ꯃꯇꯝ ꯁꯥꯡꯅ ꯈꯟꯅꯍꯜꯂꯒ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯈꯤꯕ ꯌꯥꯅꯕ ꯂꯥꯂꯣꯡ ꯑꯃ ꯌꯥꯜꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯆꯪꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 16 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯂꯩꯉꯥꯛ ꯂꯩꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 70,000 ꯊꯥꯖꯤꯜꯂꯕꯁꯨ ꯃꯤꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯐꯨꯔꯨꯞꯀꯤ ꯃꯤꯠꯌꯦꯡꯗ ꯈꯛ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯑꯆꯧꯕ ꯂꯥꯂꯣꯡ ꯑꯃ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯈꯥꯝꯗꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯌꯥꯗꯕ, ꯉꯥꯡꯂꯒꯅ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕꯅꯤ ꯁꯟꯗꯣꯛꯂꯛꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯄ ꯂꯥꯂꯣꯡꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ꯫ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯊꯥ 16 ꯂꯥꯟ ꯆꯠꯊꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯍꯟꯈꯤꯕ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯥꯖꯤꯜꯂꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 70,000ꯅ ꯃꯁꯤꯒꯤ ꯇꯦꯛꯆꯥꯛ ꯑꯁꯤ ꯄꯨꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏ ꯊꯥꯖꯤꯜꯂꯛꯄꯒꯤ ꯃꯍꯩ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯍꯪꯂꯥꯏ ꯈꯔ ꯊꯥꯗꯣꯛꯂꯒ ꯁꯥꯟꯅꯕ ꯂꯤꯂꯥ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯃꯤꯠꯌꯦꯡꯗ ꯇꯥꯅꯕ ꯗꯤꯃꯥꯟ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯄꯨ ꯍꯥꯏꯍꯟꯕ ꯉꯝꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ MPCCꯅ ꯕꯤꯖꯦꯄꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯄꯨ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯕꯤꯖꯦꯄꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ 𝗬𝗫𝗔 ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ 𝗬𝗫𝗔ꯅ ꯃꯍꯥꯛꯀꯤ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜꯗ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯉꯔꯥꯡ ꯃꯣꯏꯔꯥꯡꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗꯨꯅ ꯑꯍꯜ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ 5ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯃꯗꯤ ꯉꯁꯤ ꯑꯌꯨꯛ ꯖꯤꯔꯤꯕꯥꯝꯗ ꯇꯨꯝꯂꯤꯕ ꯃꯤꯆꯝ ꯑꯃ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯦꯞꯇꯅ ꯃꯤꯇꯩ ꯃꯤꯆꯝꯗ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯁꯨ ꯕꯤꯖꯦꯄꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯄꯣꯛꯇꯕꯔꯥ ꯍꯥꯏꯅꯁꯨ 𝗬𝗫𝗔ꯅ ꯍꯪꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯤꯚꯤꯜ ꯋꯥꯔꯒꯨꯝꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯈꯥ ꯇꯝꯈꯤꯕ ꯃꯇꯨꯡ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯔꯥ? ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯁꯤꯌꯥ, ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯏꯖꯔꯦꯜ, ꯄꯦꯂꯦꯁꯇꯥꯏꯟꯅ ꯂꯨꯝꯅ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯍꯥꯠꯄ ꯆꯨꯞꯄ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯔꯤ? ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯕꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯅ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯊꯣꯛꯀꯗꯕꯅꯤ ꯌꯨꯊ ꯑꯣꯐ ꯃꯅꯤꯄꯨꯔ꯫ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯅ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯊꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯅꯍꯥꯁꯤꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯌꯨꯊꯀꯨꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯩꯉꯥꯛꯄꯁꯤꯡꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯅ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯅ ꯌꯨꯊ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯌꯣꯝꯒꯤ ꯆꯤꯌꯔꯃꯦꯟ ꯁꯤꯟꯊꯥꯉꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯩꯇꯩꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ꯫ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯁꯦꯝꯒꯠꯅꯕ ꯃꯆꯥꯛꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯇꯁꯦꯡꯅ ꯑꯣꯟꯁꯤꯜꯂꯛꯀꯗꯕ ꯂꯩꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯇꯁꯦꯡꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯕꯤꯔꯣ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯗ ꯂꯥꯟꯐꯝꯗ ꯉꯥꯛꯂꯤꯉꯩꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗꯅꯕ ꯂꯝꯕꯤ ꯀꯛꯄ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯊꯧꯕꯁꯤꯡꯅ ꯂꯥꯟꯐꯝ ꯉꯥꯛꯄꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯗ꯭ꯔꯦ꯫
lamdam asigi miyam lepna asi ana yauragle asigumba miyamge piendaba kholausing asi lengak asina karamba matamda tagadori miyamge kholau asi tage harabadi matam leiringai te tabiyu rolling amasung opposition khaidana chapchaba statement ama puthokpiduna miyamda khangalu central force ki ka henba thongchingi mayokta khongjang changsinnaba lamdam asigi nahasing sem saro mihutsingna chapchaba statement ama puthoktrabadi manipurgi nahasing bangladesh ki youth kumna olaktuna maru hunnabani haina lौगनी हाइखी मखा तारकप पाउदा इकाई हंगोई हांगबगी तांकक यौरप याई अखोइगिदि पांदम फंग्रिब फावब सीब चंगब कीदना कुकीगी लम अमा सेमनबनी हाइबा मंगलांदा मैतै सिंगी मथक्ता लंदारकपदा था तरा तरुक फाजिलकदौरे कुकी टेरोरिस्ट सिंगना मखोइगी ओइबा पांदम फंगनब होनबदा अचुम्ब थबक तौब यादे अरानब तौरगा मैतै सिंगबु पांबै अमा थीरगा मराल छिन्नब होनबनी हाइबगी थवोंगसिंग असिदा सेंटर लेंगाकना टेरोरिस्ट ओइरबा कुकी सिंग असिबु टेरोरिस्ट नि हाइना लौथोक्तना ngasi फावब था तरा तरुक फारकलब फावबदा leiриबा सिगी मरम करिगिनो हाइबगी वाखलोन कया लाउदुना मणिपुरगी येलोमी मैतै सिंगना स्टेट असिगी CSO सिंगी मखादा मियोई लिसिंग कयाना खुजिंग ओइदुना सेप्टेम्बर 3 लमदम असिगी नेशनल हाईवे अमसुंग स्टेट हाईवे की लंबी मताइदा ह्यूमन चेन सेमदुना पेंदबगी खोलाव कयामुक लाउबा हेक लोइबा मतुंग इकान कानादना नुंगथिलगी पुंग 3 तारकपदा मोइरांगदा ड्रोन सिजिनरगा कुकी सिंगना बोम थादरकपदा अरांगफम फंबा अहल अमा सीखिबगा लोइनना मियोई मंगा सोक्तुना इम्फालदा लाइकनबगी थौदोक थोकलबा फावबदा मतम कयाम कुइना सेंटर लेंगांगना कुकी सिंगी CSO सिंग अमदी मिलिटेंट सिंगबु टेरोरिस्ट नि हाइना लाउथोखिरोइदौरी हाइबा वाहंसिंग कयामुक लमदम असिगी मियामना हंगनदुना कयाम कुइना लेहनखिगदौरी हाइना फिबम असि स्टेट असिदा लैरकली ला लेखंगलबा अमसुंग अरानबा थवोंगसिंग टेरोरिस्ट सिंगी थवोंग चथरिबा सिंगबु टेरोरिस्ट ओइना लाउथोक्तबना थंबा असिना मरम ओइरगा इंडिया लेंगा की करंबा अरोनबा हिडन एजेंडा लेबनो हाइबगी वाहंसिंग अमुक लाकपा मियामना मणिपुर येलोमी सिंग मियामगी पेंदबगी चांग नोमो नोमोगी हेंगलकपगुम तौनरगली नाकल अमरोमदना मणिपुर लेंगाकना स्टेट असिगी येलोमी मियामगी पुंसी कनबा ngamdabagi mami chauna tarakpana maram oiraga ngasigi manipur lengak leibagi wahanthok leitaba manabagum tawrakpa asimakti state asigi yelongmi singi oinadi yamna laibak thibagi tanja yorakle haiba yai oirakliba phibam asida state lengakna khanaba yaba khanaraga ruling amadi opposition punna khanaraga lamdam asigi yelongmi singbu kannaba ahenba miyeng changbagi matam थिन्थदबना ख्वाइदगी हेना फगनी खली मरमदी था तरा तरुक फारकलब मणिपुरगी इरांग असिना मरम ओइरगा मिचम मियामगी पुंसीदा तंगदु लेतादब मखल मखा कया अमगी असुमना लेहनबा असि अफबा ओइरकदब मांदे हंदक लेबाक अमगगी मरकता लान सोंगनबदा सिजिनगदब लानगी खुलाई ड्रोन अमदी मिसाइल सिजिनरगा मैतै सिंग हालकबगी फिबम यौरगब मतम असिदा स्टेट लेंगाक अमदी मपांगल फुदोकलगा मिचम मियामगी पुंसी कनबा ngamdabagi tanja lakpana maram oiraga ruling amadi opposition gi MLA yankaina center gi lengakta aroiba phirep amagi makhada state asi hojik oiriba phibam asigi matangda akaknaba matam tharaga maroiba miyamgi punsi kanba ngamgadaba thorang lokhatnaba thorang sinbinaba haijabagi matang oire khali karigumba maduda center na tabidrabadi MLA dagi pham thadokpagi chayol center da lengakta pisinba chumgadra khali maramdi PR थंबगा चप मानबगुम तौरबा स्टेट असिदा MLA ओइना मखा ताना लेरबदी लमदम असिगी मियामना MLA अमदा इकाई खुमनबगी चांग हंतरक्तुना इकाई संगोई हांगबगी तांकक यौरकपा याई मखा तारकपा पाउदा जिरी लंबीदा इकोनॉमिक ब्लॉकेट हौग्रे Compensation Lapse Out Properties Land and Structure Owners Association NCLPLSO na Manipur Lengaki Maikaida Thamkiba Demandsing adu Thabakta Onthoroktabana Maram Oiraga National Highway 37 Imphal Jiribam Lambida Ngarangdagi Horaga Pung Humbudrani Thoigi Economic Blockade Chathaba Hogre Blockade Asina Maram Oiraga Imphal Tamna Pochai Puduna Lakpa Gari Sing Lambida Panduna Leiri Hari Panbayabadi Association Asina Taliba Demandsing Asi Haukiba September Manga Paubugi Manungda Thabakta Onthokpiraknaba Lengaki Maikaida Hijaki Adubu Lengaki Maikaidagi Karigumba Paukum Amata Piraktabana Maram Oiraga Economic Blockade ki Khongjang Asi Changsinmani Hari